ꯒ꯭ꯌꯥꯁ ꯊꯥꯒꯠꯄꯩꯕ꯭ꯔꯥ? ꯊꯥꯗꯣꯏꯂꯛꯏ ꯉꯉꯛꯅ ꯂꯦꯝꯕꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀ꯭ꯔꯤꯒꯤꯔꯥ? ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯍꯪꯕꯅꯦ꯫ ꯍꯩꯌꯦ, ꯀ꯭ꯔꯤꯒꯤꯔꯥ? ꯍꯩꯔꯗꯤ ꯃꯩ ꯑꯝꯇ ꯊꯥꯒꯠꯂꯣ, ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯦꯡꯐꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯌꯦꯔꯨꯝ ꯃꯔꯤ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯌꯦꯔꯨꯝꯗꯨ ꯊꯨꯒꯥꯏꯔꯒ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯁ꯭ꯄꯨꯟꯅ ꯃꯅꯨꯡ ꯊꯤꯟꯅ ꯑꯣꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯂꯥꯗꯤ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯕꯗꯨꯗ ꯂꯦꯝꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ, ꯑꯩꯅ ꯍꯥꯏꯗꯣ ꯇꯥꯗ꯭ꯔꯣ? ꯍꯦꯜꯞ ꯇꯧꯅꯕꯗꯤ ꯌꯥꯏꯗꯅ, ꯆꯥꯗꯣꯏꯁꯤ ꯏꯊꯟꯇ ꯅꯠꯇꯦ꯫ ꯊꯥꯗꯣꯏꯂꯥꯗꯤ ꯂꯦꯝꯕꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯒ꯭ꯌꯥꯁꯇꯨ ꯂꯥꯏꯇꯔꯗꯨꯅ ꯃꯩ ꯆꯥꯝꯈꯠꯂꯒ ꯈꯥꯡ ꯃꯆꯥꯗꯣ ꯊꯥꯡꯒꯠꯂꯤ꯫ ꯊꯥꯎꯁꯦ ꯍꯩꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯎ ꯕꯣꯇꯜꯗꯨ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯀꯌꯥꯝ ꯍꯩꯒꯦꯔꯥ ꯊꯥꯎꯁꯦ? ꯍꯩꯌꯨ ꯌꯦꯡꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯌꯦꯔꯨꯝ ꯃꯔꯤ ꯉꯧꯕꯗ ꯊꯥꯎ ꯕꯣꯇꯜ ꯑꯃ ꯂꯣꯏꯁꯤꯜꯂꯗꯤ ꯐꯖꯔꯅꯤ꯫ ꯂꯦꯝꯕ ꯅꯣꯛꯂꯒ ꯊꯥꯗꯣꯏꯂꯥꯒꯤ ꯃꯈꯨꯠꯇꯒꯤ ꯕꯣꯇꯜꯗꯨ ꯂꯧꯔꯒ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯊꯝꯐꯝꯗ ꯊꯝꯈ꯭ꯔꯦ꯫ ꯌꯦꯔꯨꯝ ꯊꯥꯎꯗ ꯍꯩꯕꯗꯤ ꯍꯩꯕ꯭ꯔꯣ? ꯇꯥꯛꯄꯤꯌꯨꯔꯣ ꯑꯗꯨꯁꯨ? ꯌꯥꯝ ꯍꯧꯖꯔꯛꯀꯅꯨ꯫ ꯊꯥꯗꯣꯏꯂꯥ ꯂꯦꯝꯕꯒꯤ ꯃꯈꯨꯠꯇꯒꯤ ꯌꯦꯔꯨꯝ ꯑꯊꯤꯠꯄ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯨ ꯃꯨꯜꯂꯒ ꯃꯩꯈꯨ ꯀꯥꯕ ꯍꯧꯔꯕ ꯊꯥꯎꯗꯨꯗ ꯌꯦꯔꯨꯝꯗꯣ ꯍꯩꯖꯤꯜꯂꯝꯃꯒ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯅꯣ? ꯀꯥꯏꯗꯅꯣ ꯆꯦꯜꯂꯤꯗꯨꯅ? ꯊꯥꯎ ꯆꯣꯡꯒꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯊꯥꯎ ꯆꯣꯡꯕꯗ ꯆꯥꯟꯁ ꯂꯧꯔꯒꯅꯦ ꯆꯦꯟꯗꯣꯏꯒ ꯇꯧꯒꯅꯨ꯫ ꯁꯤ ꯌꯥꯝ ꯊꯨꯅ ꯉꯧꯂꯣ꯫ ꯍꯥꯏꯅ ꯊꯥꯗꯣꯏꯂꯥꯒꯤ ꯃꯈꯨꯠꯇꯣ ꯈꯥꯕꯩꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯁꯤꯗ ꯄꯨꯁꯤꯟꯕꯁꯦ ꯅꯪꯒꯤ ꯆꯥꯅꯕ ꯌꯦꯔꯨꯝ ꯉꯧꯍꯟꯒꯦ ꯍꯥꯏꯕꯒꯤꯔꯣ? ꯈꯪꯂꯗꯤ ꯐꯠꯕ ꯂꯣꯏꯁꯤꯜꯂꯣ, ꯆꯥꯛ ꯂꯥꯝꯕꯅ ꯇꯠꯇꯣꯔꯕꯅꯤ꯫ ꯌꯦꯔꯨꯝꯗꯨ ꯑꯣꯟꯕꯗ ꯃꯇꯠ ꯃꯇꯠꯇꯤ ꯇꯥꯔꯦ꯫ ꯇꯥꯔꯁꯨ ꯇꯥꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯂꯦꯝꯕꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯆꯥꯛꯂꯧꯗꯨꯒꯤ ꯅꯥꯀꯟꯗ ꯊꯝꯃꯤ꯫ ꯍꯦꯛ ꯊꯝꯕꯒ ꯃꯥꯁꯨ ꯐꯝꯗꯔꯣ ꯍꯥꯏꯅ ꯃꯈꯨꯠ ꯆꯤꯡꯊꯗꯨꯅ ꯑꯅꯤꯗꯨ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯈꯝꯗꯨꯅ ꯃꯌꯥꯏꯗꯨꯗ ꯊꯝꯗꯨꯅ ꯐꯝꯃꯤ꯫ ꯆꯥꯔꯣ꯫ ꯌꯥꯔꯦ, ꯅꯪ ꯑꯗꯨꯝ ꯆꯥꯕꯤꯈ꯭ꯔꯣ, ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯏꯜꯍꯧꯔꯣ ꯆꯥꯅꯤꯡꯅꯕ꯫ ꯍꯥꯏꯕꯗꯒꯤ ꯇꯧꯕꯅ ꯍꯥꯜꯂꯤ꯫ ꯌꯦꯔꯨꯝ ꯑꯉꯧꯕ ꯃꯆꯦꯠ ꯑꯃ ꯄꯥꯏꯈꯠꯂꯒ ꯊꯥꯗꯣꯏꯂꯥꯒꯤ ꯃꯈꯥꯗ ꯏꯟꯒꯦ ꯇꯧꯏ꯫ ꯊꯥꯗꯣꯏꯂꯥ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯑꯒ ꯃꯈꯨꯠꯅ ꯌꯦꯔꯨꯝꯗꯨ ꯂꯧꯔꯒ ꯃꯊꯟꯇ ꯆꯥꯖꯩ꯫ ꯂꯦꯝꯕꯅ ꯆꯥꯗꯧꯕꯗꯣ ꯆꯥꯗ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯣ ꯊꯥꯗꯣꯏꯂꯥ ꯃꯃꯤꯅ ꯎꯗ꯭ꯔꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯃꯔꯝꯅ ꯇꯞꯅ ꯍꯥꯏꯔꯤ, ꯌꯥꯔꯦ ꯅꯪꯁꯨ ꯆꯥꯈ꯭ꯔꯣ꯫ ꯏꯃꯥꯕꯣꯛꯀꯤ ꯌꯨꯝꯗꯤꯅꯦ ꯑꯩꯒꯤ ꯁꯦꯀꯦꯟ ꯌꯨꯝꯅꯤ꯫ ꯑꯩꯒꯤ ꯁꯦꯀꯦꯟ ꯌꯨꯝꯗ ꯆꯪꯂꯒ ꯅꯪꯅ ꯒ꯭ꯌꯥꯁ ꯃꯩ ꯊꯥꯒꯠꯂꯒꯅꯦ ꯅꯪꯅ ꯉꯧꯕ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯆꯥꯔꯗꯤ ꯅꯪ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯃꯥꯡꯉꯤ ꯁꯤꯡꯉꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯣ ꯀꯣꯛꯂꯗꯧꯕ ꯅꯠꯇ꯭ꯔꯣ? ꯊꯥꯗꯣꯏꯂꯥ ꯃꯈꯨꯠꯅ ꯆꯥꯛꯇꯣ ꯀꯛꯀ ꯈꯣꯠꯄ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯦꯝꯕꯗ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯁꯨ ꯌꯦꯔꯨꯝꯗꯨ ꯊꯥꯗꯣꯏꯂꯥꯒꯤ ꯃꯃꯥꯡ ꯃꯈꯨꯠꯇ ꯑꯗꯨꯝ ꯆꯥꯏ꯫ ꯑꯁꯤꯗꯁꯨ ꯊꯥꯖꯗ꯭ꯔꯗꯤꯅꯦ ꯀꯗꯥꯏꯅꯣ ꯅꯪꯅ ꯃꯥꯡꯉꯤ ꯍꯥꯏꯗꯣ? ꯅꯈꯨꯠꯇꯔ ꯅꯈꯣꯡꯗꯔ ꯅꯃꯥꯏꯗꯔ ꯅꯃꯤꯠꯇꯔ ꯀꯗꯥꯏꯗꯅꯣ? ꯅꯈꯨꯠ ꯊꯤꯜꯂꯣ ꯑꯩꯉꯣꯟꯗ꯫ ꯊꯥꯗꯣꯏꯂꯥ ꯋꯥ ꯉꯥꯡꯗ꯭ꯔꯦ, ꯂꯦꯝꯕꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯨꯡ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯃꯥꯡꯉꯤ ꯁꯤꯡꯉꯤ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯑꯕ꯫ ꯍꯥꯏꯔꯗꯤ ꯁꯥꯎꯒꯦꯔꯥ? ꯍꯥꯏꯔꯗꯤ ꯍꯥꯏꯔꯤꯕ ꯅꯆꯤꯟꯗꯣ ꯗꯟꯗꯤ ꯄꯤꯅꯤ꯫